ꯄꯦꯄꯦꯅ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯁꯤ ꯊꯤꯟꯗꯣꯔꯛꯂꯒ ꯂꯣꯜꯂꯤꯕ ꯁꯣ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯁꯨꯛꯅꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯁꯣ ꯑꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯈꯔꯗꯤ ꯇꯥꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯂꯤꯗꯔꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯤꯡꯕ ꯃꯤ ꯀꯞꯁꯅꯨ ꯀꯅꯥꯃꯠꯇꯅ ꯃꯅꯨꯡꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯖꯥꯁꯤꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯃꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯗꯣꯝꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯈꯨꯠꯇ ꯄꯨꯜꯂꯝꯂꯤꯕ ꯌꯣꯠꯂꯤꯁꯤꯁꯨ ꯇꯠꯈ꯭ꯔꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯄꯦꯄꯦꯁꯤ ꯍꯦꯟꯅ ꯀꯤꯕꯗꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯣꯛ ꯊꯤꯟꯗꯣꯛꯇꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯊꯥꯡꯁꯤ ꯄꯥꯏꯗꯨꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯣꯝꯅ ꯄꯦꯄꯦꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯇꯥꯕꯗꯒꯤ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯍꯥꯊꯨꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯥꯛ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯔꯛꯄꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯦꯄꯦꯅ ꯃꯥꯕꯨ ꯀꯥꯎꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯏꯟꯁꯤꯟꯈꯤ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯦꯄꯦꯒꯤ ꯀꯣꯛꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯁꯣꯝꯅ ꯄꯥꯈꯠꯄꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯄꯒ ꯂꯣꯏꯅꯅ ꯀꯞꯂꯨꯔꯕ ꯄꯦꯄꯦ ꯑꯁꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯇꯕ ꯁꯥꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯕꯔꯃꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯃꯠꯇ ꯀꯤꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯣꯝꯕꯨ ꯀꯔꯤꯁꯨ ꯑꯁꯣꯛꯄ ꯑꯃꯠꯇ ꯅꯪꯍꯜꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯠꯂꯝꯕꯗꯒꯤ ꯈꯔꯗꯤ ꯀꯣꯛꯆꯔꯦ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯕ ꯂꯝꯗꯝ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯅ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯕ ꯁꯦꯜ ꯊꯦꯔꯥꯄꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯀꯌꯥꯃꯔꯣꯝꯗ ꯁꯤꯊꯔꯛꯂꯕ ꯑꯃꯗꯤ ꯁꯨꯡꯖꯤꯜꯂꯛꯂꯕ ꯁꯦꯜ ꯀꯌꯥꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯍꯟꯗꯨꯅ ꯑꯅꯥꯕ ꯃꯈꯜ ꯀꯌꯥꯕꯨ ꯐꯍꯟꯕ ꯉꯝꯂꯤꯕ ꯁꯤꯗ ꯍꯤꯗꯥꯛ ꯑꯁꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯥꯏꯌꯣꯟꯅ ꯐꯪꯍꯟꯖꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯍꯤꯔꯥ ꯈꯔꯗꯒꯤ ꯁꯦꯝꯖꯕ ꯇꯣꯇꯦꯂꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯗꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯕ ꯂꯩꯅꯥ ꯀꯌꯥ ꯐꯍꯟꯕ ꯉꯝꯈ꯭ꯔꯦ ꯑꯗꯨ ꯇꯪ ꯀꯨꯝꯊꯕ ꯉꯝꯒꯗ꯭ꯔꯣ ꯑꯗꯨꯕꯨ ꯃꯃꯥ ꯍꯧꯖꯤꯛ ꯃꯌꯣꯟꯒꯤ ꯆꯥꯕ ꯍꯧꯔꯦ ꯅꯣꯚꯥꯒ ꯑꯃꯗ ꯃꯜꯇꯤꯁꯦ ꯈꯣꯡ ꯍꯥꯝꯕꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟꯒꯤ ꯀꯨꯝꯕꯗꯨꯗ ꯍꯥꯝꯕꯅꯦꯕꯀꯣ ꯑꯗꯨꯝ ꯐꯝꯊꯕ ꯉꯝꯗꯕꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯀꯨꯝꯕꯁꯤꯗ ꯐꯝꯕ ꯉꯝꯃꯦꯕ ꯑꯩ ꯁꯨꯝ ꯌꯦꯡꯕꯗ ꯃꯗꯨ ꯈꯤꯇꯪ ꯌꯦꯡꯒꯦ ꯈꯤꯇꯪ ꯍꯣꯜ ꯃꯇꯦꯡ ꯆꯠꯕꯤꯌꯨ ꯑꯦ ꯑꯩ ꯐꯖꯅ ꯂꯝꯖꯦꯟ ꯆꯦꯟ ꯉꯝꯃꯦꯅ ꯑꯗꯨ ꯑꯩ ꯁꯥꯏ còn ở xây số áo ba mươi năm tuổi thì có rong sét phải cầm vào số đó có gì làm gì sét đâu 20 years diabetes nare BP nare ko ade heart nare ai sa dementia nare brain atrophy nare ko aduga kanoga arthritis ka tawre arthritis nare adagi akhoi intestine da function yam tappa hai tare intestine function yam tappa tawi aduga adhi laina jine mon tawi adagi frozen shoulder tawa hi tare sore ina physiotherapy tawre che tare tare physiotherapy taw la je ko dei khwang da joi ku chan mai big sopa ti hi da ki chana cha ba se thama makhai um phai ko dementia ai jak so dum chare sahi tarin ba je dementia 2017 dagi dementia nare sin aduna hantak si test to bakanda ai gi brain atrophy som nakan taw je mild oiramne ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥꯗ ꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯪꯂꯤ ꯑꯗꯣꯝꯕꯨ ꯀꯩꯁꯨꯝꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯈꯨꯝꯂꯛꯏ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯕꯤꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯁꯥꯈꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯁꯦꯈꯔꯅ ꯀꯩꯁꯨꯝꯁꯪ ꯑꯃ ꯁꯥꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯗꯨꯁꯨ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯇꯧꯕꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯁꯥꯈꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯑꯩꯃꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯪꯒꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯃꯥꯡꯗ ꯆꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕꯅꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯨꯝꯁꯤꯡ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯖꯍꯥꯖꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯪꯒꯞꯄ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯒꯤ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯁꯪꯒꯞꯄ ꯍꯥꯏꯔꯤꯕꯗꯣ ꯑꯗꯣꯝꯂꯥ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯈꯨꯔꯨꯝꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯗꯣꯝꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯕ ꯐꯪꯖꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯪꯒꯞꯄꯥꯅ ꯃꯍꯥꯔꯥꯖꯅ ꯑꯩꯉꯣꯟꯗ ꯍꯤ ꯑꯃ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯗꯨ ꯁꯦꯝꯈꯤꯕꯅꯤ
Hidu aina sembal loiram matungda madugi changyeng tongnanabagi damakta ningthaugi bodyguard oiribu nupadu tonghanduna isingda thadokibani adubo aikhoigi mit mangmuktada bodyguard nupadu hidugu loinana ising manungda lupsinduna sikre matau karamna hidu luplibano haiduna nupa amna hangnai sangapana nongchu silalbasu madugi isingdu thokhinabagi damakta ni haiduna aina ahoba makhul macha makhaktang phatuna thamkibani tabudubu madugi ahoba makhul adugi khuthangda manungda ising changsilpa yagani haibiside aina khalludabani madudagi hidu isingda lupkibani Maramadona aina nakhoi da haigadabadi kaidonungda yu ngaunu ngaunu thabak suge haina khanluni tanjas da barmena mapanda uriba sakta masi yanglamlaga sangappada hanglei thongna ostigi yengthokibada uriba samudra khongbanda tariba khungang si mami kari kawuna masda sangapana masidi samudra khongbanda leiba lalolitik tawpham amani mapalamdagi miyoi kya su jahaz da lalon pot kya ma pudun lakadoribani wafam starga barmena mangonda idea ma lakpaga loinana thamoi da harau poktun leiri hojek kaisum sangsing manungda pepe haribu pasi magi lanbi single loin sangselagli Tanjas da barmena kaisum sangi yot ki thong si phuktura thangdorale masi uda pepe kangbu si khangbre khangdun lebi magi tungda leri bumi sing stilon pakhana dur siana kre mama tomta leptun leuri barmena mangon mi chi khalam matungda yot ki thong si pai dra mo hanjin dur sangsin ki adu pepe sti mit na lauthok tun soro hon bau ka om ki mangon mun ni heng dur leiri bani pakhan man dagi magi thangsang si satok dur pai ri tobudu pai ga da thangkok ta di pai dana thang ma tolis dur pai dur leiri sian ki magi kangbu sing su kausil pudi makhoi loina muk sen chilak aduga barmena phukta kiraba jail gi thong sibu makhoi myam sang nang nak ton leiribani masa thak thak nitro pakat pakan pepe sangsilagi aduga ai aina tabada nangna aiga wari sananingba pami hai karigi damakta ibu kauribana hojik barmena magi phiji di yep ton yauramba makhoi gi kantara hariba lamdam du phangba maru morang khara puthorai atangba makhal gi maru morang sing su puthorako pepe sungak tun yenglaga leiribani barmena asigum makhal gi maru morang sing se ekhoi dadi adu kebatik marang kaina lei karigumba ekhoi bu thadoklabadi asigum kayama mafamista soidra pudun lakhe Ekoina purakliba sing adu digi tangkhai ma dom lawbiu aduga lemhuriba sing aduna mafamista ekoina karwar tawjage masibu munni yanglamlaga pepen hairei nang hari wafam ado ini yabangam loi maramdi nakhoi punamak arab ki miyoi singda siki chama gi mamal da loina yothokraba gaktani masi hariduna nganthak amada mai khu chingduna thagli masi mana masibu barmena targa adoma thagli wudu kari no hainang pepen kumlai aina thagli basi hidak manani mapalai bakti gi selakpa atang mukhal gi hidak manani barmena madudi onthokna manam namthi maduna taba hidak mana makhalama ipige amtang chinglagi yengero masi ekhoi gi jungle da phangba mana makhalamani mastigi pepena barmena pirakli hidak mana makhalisi singru matamdadi ma nishagi pakta pura ngauduna taukre mid uirum tawduna mana khonjel tapthana hairei kaya da phakraba hidak mana no masi si narubadi sa si nungai bana pung pen kre hujikti barme gi kangbu gi khutta pulam liba yoli sing suloin lokthokre barmena hairei pepeji lalolitik karbar tawbugi matang daina haikiba wafamandru kamdauba pepena madugi damakta nang kari suwar hek haribuga karbar lalolitik adubo lalolitik tawgadori mafam adu nang bu uzerabaro barmena ayu amukta udri yengba yagadra masigi matung du ulelibasi jealous ki mathak ithang thang basar usta mai tiktuna makhoi myam phamnun leiraga makha thangbuda leiriba hithang pham gi saruk asibu barme da uhalli pepe gi mapa buba haribasi su barmena porkhiba jungle gi hidak mana si pithaklubudagi masasi nisagi pakka taw bhaibudu waire masigi hidak mana makhalisi puraliba misak adugi khuddo amukta supjage masi hariduna barme gi khudista supli mafamsda soidna makki nakhoi bu karbar tawhanyani haiduna ina jawan pikhrabani na soidna makki pangtholgadabani nakhoi karimata waruran aduna phare hojikti jail manungda musang silasi masi hariduna barme gi kangbu si jail manungda musang silale pepe kangbu si hojik su ni sad pura ngaudun leiribani mal hairi nakhoi jail manung sida potha horo hayeng nongalaga wari sandarasi aduna jail gi thongasi phajana lonchilaba natra Misda barmena thong si niktuna hairi karimata soingam yaudre thong phajana lonchile tabudu matang stingak libu wafam di barme gi kangmun leiribasi jail manung danate jail gi mapandani aduga pepe gi kangmun jail manung dale huboiramle matawsumna barme gi kangbu si hojik jail stigi loina thoktuna sakre matangi sindana numidangi matamsda barme gi kangbu si jungle phaudun laglibani tanjasta sangkappana nupabada hangli nangdi kantara gi miyoi mandi kadai waidegino nupasina aidi arab machani aigi paduna lalolitik tawna bagi damakta mafamsida lakpada I pokhibani madudagi mafamsida dum lehubani mayamda khangan jaramgi masigi nupasti ngasai mamangda kaithel da huran chinthi tawramdagi mayamna phaduna phukhibu nupa aduni asumna wari sana sananduna makoi kantara hari mafamsida yoshilale mathangi sindana barmegi kangbu si makoi kantara da yoshilale background gi wari liriba halgi khonjel na hairi mapangi sangsar udun laklaba barmegi thamoida makoi khulgi praja sing asida lau singungi thabak sing pangtho hanabagi damakta phongdoli bedi na dingaktuna karino lau singugi thabak hari biswa heduna hangli barmena aikhoida darkar leriba chana na mahi marong sing manama sing adugu thabagi wani
ꯃꯁꯤ ꯃꯇꯨꯡꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯂꯩꯕꯥꯛ ꯈꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯡꯒꯣꯜꯁꯤꯡ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯂꯥꯡꯒꯣꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯈꯣꯏꯕꯁꯨ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯕꯥꯡꯒ꯭ꯔꯥꯗꯒꯤ ꯁꯪꯒꯞꯄ ꯍꯥꯏꯔꯤꯕ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥꯁꯤꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯦꯝꯕꯒꯤ ꯅꯤꯌꯣꯝꯁꯤꯡ ꯇꯥꯛꯄꯤꯔꯤꯕꯅꯤ ꯏꯔꯤꯒꯦꯁꯟ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯏꯁꯤꯡ ꯆꯤꯡꯈꯠꯄꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯨ ꯁꯪꯒꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯥꯛꯄꯤꯗꯨꯅ ꯁꯦꯝꯂꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯛꯇ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯋꯥ ꯇꯪꯈꯥꯏꯒꯤ ꯈꯨꯠꯊꯥꯡꯗ ꯄꯨꯗꯨꯅ ꯃꯈꯣꯏ ꯈꯨꯡꯒꯪꯗ ꯇꯥꯍꯜꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯍꯔꯥꯎꯅꯕꯗ ꯂꯣꯏꯔꯕꯅꯤ ꯍꯥꯟꯅꯗꯤ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯞꯅ ꯆꯠꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯃꯅꯥꯛꯇ ꯏꯁꯤꯡ ꯇꯥꯔꯦ ꯃꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯂꯝ ꯏꯟꯁꯥꯡ ꯅꯥꯄꯤꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯂꯣꯏꯅ ꯊꯥꯖꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯜ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯕꯔꯃꯦꯅꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯨꯗ ꯑꯗꯣꯝꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯉꯝꯂꯤ ꯃꯗꯨꯒꯤ ꯊꯧꯅꯥꯗꯨꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯍꯌꯦꯡ ꯑꯉꯥꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯃ ꯑꯣꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯖꯪꯒꯜꯁꯤꯗ ꯍꯧꯔꯤꯕ ꯇꯥꯡꯂꯕ ꯃꯈꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯣꯛꯄ ꯍꯦꯛꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯂꯤ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯕꯦꯗꯤꯅ ꯍꯪꯂꯤ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯄꯩꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯕꯔꯃꯦꯅ ꯃꯁꯤꯁꯤꯡꯁꯤꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯂꯂꯣꯟ ꯏꯇꯤꯛ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨꯅ ꯑꯥꯗ ꯄꯤꯔꯝꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯂꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯁꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯒꯅꯤ ꯃꯁꯤꯕꯨ ꯀꯧꯏ ꯂꯂꯣꯟ ꯏꯇꯤꯛ ꯀꯔꯕꯥꯔ ꯇꯧꯕ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏ ꯈꯨꯜꯗ ꯐꯪꯂꯤꯕ ꯇꯥꯡꯂꯕ ꯌꯥꯝꯂꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩꯁꯨ ꯁꯛꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯔꯃꯦꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯖꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯨꯂꯣꯟꯅꯕ ꯖꯒꯥꯗ ꯊꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯊꯧꯑꯣꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯂꯦꯞꯂꯒꯅꯤ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕꯗ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯈꯟꯗꯨꯅ ꯂꯩꯈꯤꯒꯅꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯄꯥꯟꯕ ꯉꯝꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯂꯩꯕꯗꯒꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤꯕ ꯗꯦꯕꯁꯤꯡꯒꯤ ꯁꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯣꯡꯗ ꯆꯦꯟꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯈꯣꯡꯗꯥꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯤꯒꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯂꯥꯎꯅꯔꯤ ꯇꯟꯖꯥꯁꯤꯗ ꯆꯥꯎꯔꯕ ꯏꯔꯣꯏ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯃꯃꯤꯠꯁꯨ ꯑꯉꯥꯡꯕ ꯃꯆꯨꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯈꯤꯕ ꯂꯝꯑꯣꯡ ꯑꯗꯨꯒꯤ ꯃꯃꯤꯠꯀ ꯃꯥꯟꯅꯩ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯏꯔꯣꯏ ꯑꯁꯤ ꯅꯟꯗꯤꯒꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯏ ꯑꯣꯏꯕ ꯂꯥꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯃꯃꯥꯡꯗ ꯊꯝꯂꯒ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯅꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯈꯨꯔꯨꯝꯂꯝꯂꯒ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯕꯥꯡꯒ꯭ꯔꯥꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯂꯩ ꯀꯩꯁꯨꯝꯁꯪ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯕꯨꯕꯥ ꯑꯃꯗꯤ ꯄꯦꯄꯦ ꯍꯥꯏꯔꯤꯕ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯄꯦꯄꯦꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨ ꯊꯛꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯁꯤ ꯉꯝꯂꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯄꯥ ꯕꯨꯕꯥꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯃꯅꯥ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯉꯥꯎꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯈꯨꯠꯇꯁꯨ ꯑꯩꯅ ꯆꯨꯞꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯑꯣꯏꯅ ꯗꯁꯥ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯄꯦꯄꯦꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯁꯣꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯇꯟꯖꯥꯁꯤꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯒꯤ ꯕꯨꯕꯥ ꯍꯥꯏꯅ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯕꯨꯕꯥꯅ ꯃꯆꯥꯅꯨꯄꯥ ꯄꯦꯄꯦꯗ ꯀꯔꯤ ꯅꯄꯥ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯣꯏꯅ ꯀꯧꯕ ꯍꯥꯏꯗꯨꯅ ꯊꯕꯥꯛꯇ ꯀꯥꯎꯕꯗ ꯄꯦꯄꯦ ꯑꯁꯤ ꯂꯣꯡꯊꯣꯛꯇꯨꯅ ꯇꯥꯏ ꯍꯧꯖꯤꯛ ꯕꯨꯕꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯑꯔꯕ ꯃꯆꯥꯁꯤꯡꯗ ꯁꯤꯀꯤ 100 ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯁꯦꯟꯐꯝ ꯁꯤꯀꯤ 100 ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯜꯂꯛꯈꯤꯕ ꯁꯦꯟꯐꯝ ꯉꯥꯛꯇꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯂꯥꯏꯔꯕ ꯄꯨꯝꯂꯣꯏ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯕꯅꯤ ꯃꯤꯁꯇꯔ ꯕꯔꯃꯦꯅ ꯑꯣꯍꯣ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯃꯇ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯀꯔꯕꯥꯔ ꯇꯧꯔꯒ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯖꯤꯟꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯥ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯕꯔꯃꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯃꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯋꯥꯁꯛꯎ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯂꯤꯁꯤꯜꯂꯛꯇꯨꯅ ꯕꯨꯕꯥꯒꯤ ꯃꯀꯣꯛꯇ ꯈꯨꯠꯅ ꯄꯥꯏꯔꯒ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯖꯤꯟꯕꯤꯒꯅꯤ ꯇꯟꯖꯥꯁꯤꯗ ꯄꯦꯄꯦꯅ ꯍꯪꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝꯁꯤꯗ ꯀꯔꯕꯥꯔ ꯇꯧꯍꯟꯕꯒꯤ ꯑꯌꯥꯕꯗꯨ ꯕꯕꯥꯅ ꯄꯤꯊꯣꯛꯂꯕ꯭ꯔꯣ ꯕꯨꯕꯥꯅ ꯍꯣꯏ ꯃꯥꯅꯤ ꯑꯩ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤꯕꯅꯤ ꯄꯦꯄꯦꯅ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯨꯕꯥ ꯑꯁꯤ ꯈꯪꯄꯥꯛ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯑꯌꯥꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯕꯔꯃꯦꯅ ꯅꯣꯛꯇꯨꯅ ꯃꯐꯝꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯕꯨꯕꯥ ꯅꯪꯅ ꯑꯃꯨꯛꯇꯪꯕꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯗꯤ ꯄꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯣꯛꯅꯕ ꯌꯥꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯕꯔꯃꯦ ꯑꯁꯤ ꯊꯧ ꯏꯁꯥ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯨꯕꯥ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯁꯦꯜ ꯂꯣꯟ ꯊꯣꯛꯇꯕ ꯁꯥꯗꯨꯅ ꯂꯩꯕꯅ ꯐꯔꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯀꯩꯊꯦꯜ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ
ꯇꯟꯖꯥꯁꯇ ꯕꯨꯕꯥ ꯑꯃꯗꯤ ꯄꯦꯄꯦꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯗ ꯐꯤꯔꯣꯜ ꯀꯌꯥ ꯑꯃ ꯄꯤꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯃꯠꯇꯅ ꯅꯈꯣꯏꯕꯨ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯇꯧꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯁꯪꯒꯄꯥꯅ ꯁꯥꯎꯗꯨꯅ ꯃꯌꯥꯝꯅ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯇꯧ ꯀꯔꯝꯅ ꯁꯤꯠꯀꯗꯧꯔꯤꯕ ꯃꯤꯁꯇꯔ ꯕꯨꯕꯥꯅ ꯌꯥꯝ ꯀꯟꯅ ꯅꯈꯣꯏꯅ ꯂꯥꯡ ꯅꯤꯟꯕ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯌꯣꯟꯕ ꯍꯧꯔꯦ ꯃꯈꯣꯏꯒꯤ ꯇꯥꯡꯂꯕ ꯃꯔꯨ ꯃꯔꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕꯗꯒꯤ ꯂꯣꯏꯅ ꯍꯨꯞꯆꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯣꯠꯀ ꯁꯤꯟꯅꯕꯅꯤ ꯃꯁꯤꯕꯨ ꯕꯥꯔꯇꯔ ꯁꯤꯁꯇꯦꯝ ꯍꯥꯏꯅ ꯀꯧꯏ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯃꯔꯨ ꯃꯔꯥꯡ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯕꯥꯡꯒ꯭ꯔꯥꯒꯤ ꯀꯥꯡꯕꯨꯅ ꯄꯤꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯁꯤꯡꯖꯪ ꯊꯥꯡ ꯀꯣꯂꯤꯛ ꯀꯣꯟꯗꯥꯏ ꯆꯐꯨ ꯐꯤꯔꯣꯜꯅꯆꯤꯡꯕꯁꯤꯡꯅꯤ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯅꯤꯅ ꯃꯤꯠ ꯈꯥꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯈꯨꯌꯥꯒꯤ ꯎꯐꯨꯜ ꯑꯣꯏꯅ ꯂꯩꯔꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯕꯥꯡꯒ꯭ꯔꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒ ꯊꯥꯛ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯂꯣꯟ ꯏꯇꯤꯛ ꯀꯔꯕꯥꯔꯅꯆꯤꯡꯕ ꯇꯧꯈꯠꯂꯛꯄꯁꯤ ꯎꯕꯗ ꯕꯥꯡꯒ꯭ꯔꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯃꯁꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯅꯨꯄꯥꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯒꯤ ꯍꯤꯊꯥꯡꯐꯝꯗ ꯂꯥꯛꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯦ ꯃꯁꯤ ꯄꯥꯎꯁꯦ ꯑꯩ ꯏꯅꯤꯡꯊꯧꯗ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗ ꯀꯅꯀꯕꯇꯤꯅ ꯅꯣꯛꯐꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯥꯎ ꯑꯗꯨ ꯏꯅꯤꯡꯊꯧꯗ ꯑꯩ ꯇꯝꯂꯒꯦ ꯅꯪ ꯆꯠꯈꯤꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯀꯕꯇꯤꯁꯤ ꯍꯤꯊꯥꯡꯐꯝꯒꯤ ꯀꯩꯊꯦꯜꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥ ꯎꯕꯗ ꯕꯨꯕꯥ ꯑꯃꯗꯤ ꯄꯦꯄꯦꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯁꯤꯗ ꯂꯥꯛꯎ ꯄꯥꯈꯠꯂꯕ ꯕꯨꯕꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯧꯗꯨꯅ ꯃꯈꯣꯡꯁꯤ ꯁꯦꯛꯇꯨꯅꯁꯨ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯤꯔꯤꯗꯨ ꯀꯥꯈꯠꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯄꯦꯄꯦ ꯑꯣꯏꯅ ꯊꯥꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯁꯤꯗ ꯀꯅꯀꯕꯇꯤꯅꯁꯨ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥ ꯆꯪꯁꯤꯟꯈꯤ ꯍꯧꯖꯤꯛ ꯄꯦꯄꯦ ꯑꯁꯤꯗꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯄꯦꯄꯦꯅ ꯕꯔꯃꯦꯕꯨ ꯄꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨꯝꯁꯪꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯃꯐꯝꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯕꯔꯃꯦꯅ ꯅꯈꯣꯏꯗꯧꯅ ꯃꯤ ꯂꯂꯣꯟꯕꯒꯤ ꯀꯔꯕꯥꯔꯗꯤ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦ ꯀꯅꯀꯕꯇꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯣꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯗꯕ ꯐꯒꯅꯤ ꯕꯔꯃꯦꯅ ꯂꯝꯁꯦ ꯑꯗꯣꯝꯒꯤ ꯅꯠꯇꯦ ꯍꯣꯏ ꯁꯥꯁꯟꯕꯨꯗꯤ ꯑꯗꯣꯝꯒꯤ ꯃꯈꯥꯗ ꯆꯂꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥꯅꯦ ꯄꯦꯄꯦ ꯑꯗꯨꯕꯨ ꯄꯦꯄꯦꯁꯤꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯀꯅꯀꯕꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯥꯁꯟ ꯆꯂꯥꯏꯗꯨꯅ ꯄꯥꯜꯂꯤꯕꯅꯤ ꯕꯔꯃꯦꯅ ꯁꯥꯁꯟ ꯆꯂꯥꯏꯕꯗ ꯅꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯂꯩ ꯍꯥꯏꯕꯁꯤ ꯀꯗꯝꯕ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯗ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯅꯀꯕꯇꯤ ꯁꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯦ ꯕꯔꯃꯦꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯄꯦꯄꯦꯅ ꯄꯥꯈꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯈꯤꯅꯨ ꯍꯥꯏꯗꯨꯅ ꯂꯣꯠꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯕꯔꯃꯦꯅ ꯍꯥꯏꯔꯤ ꯀꯥꯟꯇꯥꯔꯥꯗ ꯍꯦꯛ ꯐꯪꯕ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯂꯧꯗꯨꯅꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯁꯤꯡꯗ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯇꯨꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯖꯔꯒꯅꯤ ꯀꯅꯀꯕꯇꯤꯅ ꯕꯔꯃꯦꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯦꯄꯦ ꯑꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯀꯅꯀꯕꯇꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯂꯣꯟ ꯏꯇꯤꯛ ꯑꯁꯤꯒꯤꯗꯃꯛꯇ ꯇꯦꯛꯁꯇꯤ ꯊꯤꯗꯕ ꯌꯥꯔꯣꯏ ꯀꯌꯥ ꯊꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯕꯔꯃꯦꯅ ꯍꯪꯉꯤ ꯅꯥꯀꯜꯒꯤ ꯄꯦꯄꯦꯅ ꯈꯨꯃꯩ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯇꯦꯛꯁ ꯑꯣꯏꯅ ꯀꯥꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯔꯃꯦꯒꯤ ꯅꯥꯀꯣꯡꯗ ꯃꯥꯅ ꯇꯞꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯃꯔꯩ ꯇꯧꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯍꯟꯕꯤꯔꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛ ꯀꯅꯀꯕꯇꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕ ꯄ꯭ꯔꯃꯥꯟ ꯄꯇ꯭ꯔꯁꯤꯗ ꯃꯥꯒꯤ ꯁꯤꯜ ꯅꯝꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯔꯃꯦꯅ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯂꯧꯕ ꯇꯧꯗꯅ ꯊꯣꯛꯈ꯭ꯔꯦ ꯀꯅꯀꯕꯇꯤꯅ ꯄ꯭ꯔꯃꯥꯟ ꯄꯇ꯭ꯔ ꯑꯣꯏꯔꯤꯕ ꯆꯦ ꯑꯁꯤ ꯄꯨꯈꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯕꯔꯃꯦꯅ ꯅꯣꯛꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯑꯌꯥꯕ ꯄꯤꯕꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯑꯌꯥꯕ ꯂꯧꯔꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯄꯦꯄꯦꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯗꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯇꯟꯖꯥꯁꯤꯗ ꯄꯦꯄꯦꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯄꯜ ꯀꯥꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯅꯥꯄꯜ ꯑꯁꯤ ꯑꯩ ꯊꯨꯗꯦꯛꯂꯨꯒꯦ ꯌꯦꯡꯉꯨ ꯍꯥꯏꯖꯤꯟꯅꯔꯝꯂꯒ ꯕꯔꯃꯦꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯆꯦꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯜꯂꯕ ꯑꯔꯕ ꯃꯆꯥ ꯑꯃ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯀ ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯕꯨꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯇ ꯆꯪꯒꯗꯧꯔꯤꯕꯁꯦ ꯂꯂꯣꯟ ꯏꯇꯤꯛ ꯀꯔꯕꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯀ ꯃꯈꯣꯏꯒꯤ ꯄꯣꯠꯀ ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯨꯠ ꯁꯥ ꯌꯥꯎꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯍꯥꯖ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯕꯥꯔꯋꯥꯂꯥ ꯑꯁꯤ ꯃꯃꯤꯡ ꯗꯂꯥꯜ ꯀꯧꯏ ꯕꯔꯃꯦ ꯀꯥꯡꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥ ꯈꯨꯜꯗ ꯐꯪꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤ ꯎꯠꯂꯤ ꯃꯁꯤꯕꯨ ꯗꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯈꯨꯠꯅ ꯈꯔ ꯄꯥꯏꯈꯠꯂꯒ ꯃꯅꯝ ꯇꯥꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯃꯤ ꯃꯁꯤꯗ ꯕꯔꯃꯦꯅ ꯂꯤꯔꯨꯡ ꯑꯃꯗꯤ ꯇꯦꯟꯖꯩ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯗꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯂꯤꯔꯨꯡ ꯇꯦꯟ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯗ ꯈꯨꯠꯁꯤꯟꯅꯔꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯐꯖꯅ ꯀꯥꯞꯄꯗꯤ ꯍꯩꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯇꯦꯟ ꯀꯥꯞꯄꯒꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯕꯔꯃꯦꯁꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯦꯄꯦꯅꯗꯤ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤꯗ ꯄꯪꯆꯠꯇ ꯆꯠꯀꯅꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯈꯥꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯇꯦꯟ ꯀꯥꯞꯊꯣꯔꯛꯄꯗ ꯗꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯈꯦꯠꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯌꯨ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔꯁꯤꯗ ꯌꯨꯔꯨꯔꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯗꯂꯥꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯡꯂꯕ ꯌꯨꯁꯤꯡꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯌꯥꯁꯤꯜꯂꯤ
ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯖꯍꯥꯖ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯁꯒꯣꯜ ꯑꯉꯧꯕ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯕꯨꯕꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯣꯝꯗ ꯆꯪꯁꯤꯟꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯁꯒꯣꯜ ꯑꯗꯨ ꯅꯤꯡꯊꯧꯒꯤꯅꯤ ꯕꯔꯃꯦꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯕꯨꯕꯥ ꯆꯨꯝꯅ ꯑꯗꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯕꯔꯃꯦꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯅꯤꯡꯊꯧꯅ ꯂꯩꯒꯗꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯤꯔꯒ ꯂꯩꯔꯕꯗꯤ ꯀꯝꯗꯧꯕ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯑꯁꯤꯗ ꯃꯥꯅ ꯈꯨꯠꯅ ꯊꯦꯡꯒꯦ ꯇꯧꯏ ꯃꯁꯤꯗꯒꯤ ꯕꯨꯕꯥꯅ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯁꯠꯇꯨꯅ ꯂꯥꯎꯔꯛꯂꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅꯁꯨ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝꯗ ꯕꯨꯕꯥꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯀꯤꯃꯟꯈꯤꯗꯨꯅ ꯁꯥꯎꯔꯝꯂꯤꯕ ꯕꯨꯕꯥꯁꯤ ꯈꯪꯍꯟꯍꯜꯂꯒ ꯍꯥꯏꯔꯛꯏ ꯆꯥꯟꯕꯤꯗꯨꯅ ꯌꯥꯔꯒꯗꯤ ꯁꯒꯣꯜ ꯑꯗꯨ ꯈꯨꯠꯅ ꯊꯦꯡꯕꯤꯒꯅꯨ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯁꯒꯣꯜ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯂꯣꯏꯗ ꯑꯗꯨꯕꯨ ꯃꯁꯤꯅꯗꯤ ꯊꯦꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯟꯖꯩꯁꯤꯅ ꯊꯤꯜꯂꯨꯔꯦ ꯃꯁꯤꯗꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯀꯥꯎꯔꯛꯄꯗ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯁꯃꯨꯗ꯭ꯔꯗ ꯇꯥꯁꯤꯜꯂꯦ ꯑꯗꯨꯒ ꯄꯥꯈꯠꯂꯕ ꯁꯒꯣꯜ ꯑꯁꯤ ꯃꯊꯣꯡ ꯈꯪꯗꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯥꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯄꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯆꯦꯟꯅꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯃꯊꯣꯡ ꯈꯪꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯁꯒꯣꯜ ꯑꯁꯤ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯁꯒꯣꯜ ꯑꯁꯤꯅ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯁꯤꯗꯤ ꯁꯂꯥꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯥꯈꯠꯅꯕꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯄꯦꯄꯦꯒꯤ ꯃꯄꯥ ꯕꯨꯕꯥ ꯍꯥꯏꯔꯤꯕꯁꯤ ꯁꯒꯣꯜ ꯑꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯤꯗ ꯄꯥꯈꯠꯄꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯁꯤꯔꯤ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯛꯂꯤ ꯇꯧꯕꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯀꯅꯀꯕꯇꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯒꯣꯜꯅ ꯉꯥꯎꯗꯨꯅ ꯆꯦꯜꯂꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯕꯨꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯡ ꯀꯔꯤꯁꯨ ꯇꯧꯗꯅ ꯁꯤꯔꯤ ꯃꯊꯛꯁꯤꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯕꯨꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯉꯁꯥꯏ ꯃꯆꯤꯟ ꯊꯤꯗꯨꯅ ꯃꯈꯣꯡ ꯅꯥꯏ ꯍꯥꯏꯖꯤꯟꯈꯤꯕꯗꯨ ꯈꯪꯈꯤꯕꯁꯤꯗ ꯃꯁꯥꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁꯒꯣꯜ ꯑꯁꯤꯅ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯆꯦꯜꯂꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯒꯣꯜ ꯑꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯉꯣꯟꯗ ꯊꯣꯝꯒꯗꯧꯔꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯕꯔꯃꯦ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯆꯣꯡꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯉꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕ ꯁꯒꯣꯜ ꯑꯁꯤ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯡꯗ ꯁꯒꯣꯜ ꯑꯁꯤ ꯈꯥꯝꯗꯨꯅ ꯕꯔꯃꯦ ꯑꯁꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯦ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯅꯤ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯅꯣ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯊꯦꯡꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯕꯔꯃꯦꯅ ꯁꯒꯣꯜ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯂꯥꯟꯃꯤꯁꯤꯅ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯁꯒꯣꯜ ꯊꯦꯡꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯑꯁꯤ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯑꯁꯤ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯄ ꯇꯥꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯑꯁꯤ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯑꯃꯁꯤꯕꯨ ꯊꯥꯖꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯕꯔꯃꯦꯅ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯄꯥꯏꯔꯒ ꯍꯥꯏꯔꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯖꯨꯋꯥꯔ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯌꯨ ꯃꯥ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯔꯃꯦꯅ ꯀꯅꯀꯕꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯣꯛꯂꯨꯕ ꯊꯦꯡꯂꯨꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯏꯟꯊꯣꯛꯄ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅ ꯃꯥꯡꯖꯔꯛꯀꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯅꯈꯣꯏꯅ ꯈꯪꯖꯤꯟꯕ ꯐꯩ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯔꯃꯦ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯃꯨꯛꯈꯥꯏꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯕꯔꯃꯦꯕꯨ ꯄꯥꯝꯕ ꯄꯣꯛꯆꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯀꯔꯕꯥꯔ ꯆꯠꯊꯕ ꯉꯝꯂꯤ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯅ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕꯤꯕꯁꯤ ꯎꯕꯗ ꯕꯔꯃꯦꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥꯗꯒꯤ ꯄꯨꯔꯛꯄ ꯇꯥꯡꯂꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤꯅ ꯕꯟꯗꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯂꯣꯏꯅ ꯄꯤꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯕꯟꯗꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯔꯨꯝꯂꯤ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯁꯨ ꯎꯔꯤꯕꯅꯤ ꯃꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯕꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯝꯅ ꯊꯨꯅꯕꯨ ꯂꯂꯣꯟꯇꯤꯒꯤ ꯊꯕꯛꯁꯤ ꯇꯝꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯤ ꯕꯔꯃꯦꯅ ꯃꯁꯤꯗ ꯅꯠꯇꯅ ꯇꯝꯒꯗꯕ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯃꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯇꯝꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯕꯁꯨ ꯄꯣꯛꯂꯕꯅꯤ ꯕꯔꯃꯦ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯕꯗ ꯕꯨꯕꯥ ꯑꯃꯗꯤ ꯄꯦꯄꯦ ꯃꯄꯥꯝꯆꯥ ꯑꯅꯤꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯕꯨꯕꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝ ꯀꯩꯊꯦꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯁꯣꯏꯗꯅ ꯃꯤꯅ ꯃꯨꯟꯈ꯭ꯔꯒꯗꯕ ꯃꯥꯜꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯀꯥꯟꯇꯥꯔꯥꯒꯤ ꯀꯥꯡꯕꯨꯅ ꯁꯣꯏꯗꯅ ꯃꯨꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯕꯔꯃꯦꯅ ꯅꯣꯡ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯇꯤꯟ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯀꯨꯝꯃꯩ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨꯁꯨ ꯌꯦꯡꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯀꯟꯅ ꯆꯨꯊꯔꯤꯕ ꯅꯣꯡ ꯃꯔꯛꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯑꯃꯗꯤ ꯕꯔꯃꯦ ꯊꯥꯡ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯎꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯄꯨꯜꯂꯤꯕꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯉꯛꯇꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯀꯕꯇꯤꯅ ꯕꯔꯃꯦꯕꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯏꯕ ꯄꯥꯕꯁꯨ ꯇꯝꯕꯤꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯁꯤꯗ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯖꯒꯣꯏ ꯁꯥꯔꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯀꯕꯇꯤꯅ ꯕꯔꯃꯦꯕꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯣꯠꯅ ꯀꯧꯊꯣꯛꯂꯤ ꯑꯗꯨꯒ ꯕꯔꯃꯦꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯟꯅ ꯂꯧꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯟꯗꯨꯅ ꯊꯝꯂꯒ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯈꯨꯖꯤꯜ ꯈꯨꯌꯥꯁꯤꯡ ꯁꯤꯠ ꯅꯥꯟꯅ ꯀꯛꯊꯠꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯀꯕꯇꯤꯅ ꯅꯨꯄꯤꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩ ꯆꯥꯏꯗꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯔꯃꯦꯒꯤ ꯃꯅꯥꯛꯇ ꯀꯅꯀꯕꯇꯤꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯒꯤ ꯃꯃꯥꯏꯗ ꯁꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯕꯔꯃꯦꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯈꯪꯀꯟ ꯀꯟꯊꯣꯔꯛꯄꯗ ꯃꯈꯥꯗ ꯇꯨꯒꯦ ꯇꯧꯕꯗ ꯕꯔꯃꯦꯅ ꯃꯥꯕꯨ ꯑꯃꯨꯛꯀꯁꯨ ꯑꯣꯏ
Barme hairi masi wafam si kariguma misingna sandokhinna ningthaugi nakongdi yaukiba tarabadi adom awafamda soidan tagani mafam si thadokna punsi chupa igi nakta leiba tabani kanakabatina madu singdo isana loina yajaraba matungdani nangi nanakta ina sangsilaliwasi nakhoi Kantara da leiba isorgi leikol haiba mafam ado ai yamni yengningi maramadona aibu mafam adu da puduna sallu adu Barme na madu yaroi haidun ngak hairaga kanakabati bu phamanduna thamlaga hairai mangal phangnabagi damakta tandangi matung ina duna sallunu soidana lambi lamang nagani asumna hairamnaga magi khusukhlai sing hapchilo matungda mafam sidigi thokre Rajkumari Kanakavati nadi mangonda nokphet tawduna yenglaga dum lehawi mathangi sindana Barme gi kangbu si makhoi gi khungang oriba Kantara da pochai kyama puduna halagle mama da hairi uredani ma aikhoina pukhiba mafam sida phangjaba pothok sing ado aduki matik mamal leiba ngaktani khullasigi miyamna su makhoi na porakli polam sing sida ngak kaktuni yengnari wani Barme na hairi handak chatpadadi hana pukhiba polam sing adu dagi amuke hena puga dawri wani Mamana leiramba pothok kharadudi nang loina puduna chatre aduga makhatana kadaidagi lawrukadoriba Barme na pothok marang kaina phangnanabagi damakta jungle gi manung hanjinba saruk singda amuke hena sanchinba taabani Mamana yarima kai jungle gi manung hanjinba mafamdadi changlunu khudong thiba tagani haiduna thingni mathangi sindana Kantara gi manung hanjinna leiriba jungle singda laloliti ki thabakta punanabagi damakta potlam kyama thiba sangsilagli mafamsida leiriba miyoi singisnadi jungle gi manung hanjinba mafamsi yorakpada akiba poknaribani Barme na hairi phangliba polam khara du puduna nakhoi singdi loina sanakro aikhoi khara khaktangdi manung hanjinna sangsilukhige Sankappa hariba misri nupa sibusu Barme ga loinan sananabagi damakta hairi adu madi kibadagi saningdribani masda Barme na hairi adomgi samna ama phawo kelhaloi aina adom mungak sendru pugadoribani matau sumna makhoi khara amadi jungle gi manung hanjinba saruk isda sum sum sangsilaglibani hoji makhoina wari sanaduna dum laglingai yong singna kan khonglupki makhol ma tare masdigi makhoi kangbuna kariguma chingnabam phawdagi yamna section lairi masa masai khulaising section paiduna em lowga loina na koi bisda koi thiri wani Barme gi thamoi du su karigumba achoubu khudong thiba ma leire khanbadagi yamna pakhatpa ma phawri wani makhoi pulup oina tasilaga mai kai amata da chali adugadi hojek makhoini salibasigi tungda chawraba kai ma thorale kai sina matung ina duna laglibasi makhoi karamatan udre tungi thang thang manu pasna ngangmagi makhola ma tai haiduni yang thoki matamdadi kai jaw ma leram libisi udu mati pakhatun laure aduga sangkappa haribu nu pasde pakhatun laur ga senkre hojek makhoi kangbuna kai sti khulai em tawni yam section leiri wani nupa amadi pakhatun tubuda magi khong si leimai de leiribu ura mata pandun leikre Sangkapana hairi aina tabadadi maga michana duni yengnaba ngamlabadi karisu tawde haibani hojek kai jaw si asum sum sangsilagi Barme na mamangunda sangsilaktuna tudun leiribu nu pasi khongda palibu ura singkhatun ma hogalalle makhoi gi timasi nakalamrom da pulap oina salli aduga kai su makhoina satpa nakalom da sum sum sangsilagi wani hojek Barme na songkhatuna mana paibu ta asi kai isda langsilli adubu pan mangam hodre mustagi thang macha mamuk satoktuna etek tungnanabagi damakti yam sectional lairi hojek kai si leptana magi maikai da dum tapna tham sangsilagi wani Barme na kai sta munni yenglambadagi magi thamoida karigum phawrakpadagi mayamsina pakhatuna langnaribasi tumin leinanabagi damakti ingit pirakpadagi mayam tumin leinakre mana ning handorakpada nungda panduna longu tu silli tanjasta kai isna magi mai manak nangna sangsilaktuna munni yenglare asumna yenglambadagi magi mamit asida sana machuda langna ngantharai adugadi magi yengnadun leiriba Barme gi mit asisu kai isiga chapmanana sana machuda langna ngantharakle masi udagi kaisna mangonda karisu tawramdana amadi makhoi kangbu singasida su karisu tawramdana jungle lomda chongshinduna dum chenkre ngaktun leiriba Barme gi mabita mamanga thokiba thodok singi shaktam khara mu urai adugadi mana maning lomda yeng thokibada ngasidagi sahi kya gi mamangda bedina turel gi sing manungdagi phangkiba makhoi gi praja singna laini haina khanaba nung adu mafamsida leiramle masi uda makhoi khulgi miyoi sing su ngaktuni yengdari masi matungda Barme gi kangbuna kaisna salibasi gi matungina duna lagle mayamsnadi kaisigi tungina duna salibasi yaningde adu Barme na yadabadagi makhoi myam su magi matungina duna sali asumna mathang sum sangsilakpana hena sukpa akibagi masakoi mafam amada mu yausilagle masu urga makhoi hainari mafam si obuda thamoida akiba phawi aduna yaragadi yumlomda na hankibana phagani mastagi Barme na nakoi punna sida leiramu ai sangsin yengluge haiduna makhutta maina mampai duni sangsinki hojek Barme na sum sangsilakpa matamda khangungdana sawmama humjilaktuna magi maina musmutkre aduga mamana basingi baikedi yenglakpada makhoi amata leiramdre tanjasna magi na khongda ayakpa makholama tarakpadagi khangphang khangdaba haibudu oire masigi sena kholasina maram oiduna ma tawpham khangdini yamna kadisialai aduga di mana kadisian thorok matamda mamana basinga leiri basigi tunglomdigi ma sian thorokle misna ngaktuna mamana bamana matok karama nang maningomdigi sian thoroklibano aduga naitong moina nang salibunduna kari gidamaktan mastigi Barme na pare ikoi myam punna amuk hana sangsi jungle sigi manungda kari leibano haibudu khangtoksi masyareduna makhoi hum parapap sangsinki tobudu bu hanagum akanba sawmama lakpadi mainam sing loina mutkre aduga khangawdana khangmagamdam makholamana nakongdi yeibidagi tawphum khangdana kangawnadana yamna kansian tharoi aduga di hanagum mamanaba singi banak tamu sensilagle tobudu bu hanaka su atopa maike yimadagi sensilakpani hojikti Barme gi thamoida khangning mana langtaknaba henkre
ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯦꯝ ꯁꯥꯔꯤ ꯃꯥꯅ ꯃꯊꯛꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯣꯡ ꯃꯥꯟꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯎꯊꯛꯇ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯁꯨ ꯎꯔꯦ ꯕꯔꯃꯦꯅ ꯃꯥꯒꯤ ꯊꯧꯔꯤꯒ ꯂꯣꯏꯅꯕ ꯊꯥꯡꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯤꯕꯨ ꯂꯪꯈ꯭ꯔꯒ ꯎꯊꯛꯇ ꯂꯩꯔꯤꯕ ꯖꯤꯕꯁꯤꯕꯨ ꯃꯈꯥꯗ ꯊꯥꯗꯔꯦ ꯑꯗꯨꯒꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯇꯣꯞꯄ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯎꯏ ꯑꯁꯨꯝꯅ ꯇꯧꯕꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯍꯧꯖꯤꯛꯇꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯅ ꯖꯪꯒꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯍꯥꯟꯅꯒꯨꯝ ꯊꯣꯛꯂꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯊꯣꯛꯂꯛꯏ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔ ꯃꯥꯒꯤ ꯖꯪꯒꯜꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯃꯁꯤꯗꯒꯤ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯨꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯌꯣꯡ ꯃꯥꯟꯕ ꯖꯤꯕ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯨ ꯎꯕ ꯐꯪꯏ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯖꯪꯒꯜꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯔꯨ ꯃꯔꯥꯡ ꯃꯈꯜꯁꯤꯡ ꯑꯗꯨ ꯍꯧꯔꯝꯕ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯤꯕꯨ ꯍꯦꯛꯄ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯎ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯌꯣꯡ ꯃꯥꯟꯕ ꯖꯤꯕ ꯃꯆꯥ ꯑꯁꯤ ꯀꯨꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅꯗꯤ ꯑꯄꯤꯛꯄ ꯖꯤꯕꯅꯤ ꯈꯟꯗꯨꯅ ꯀꯔꯤꯃꯠꯇ ꯀꯤꯗꯅ ꯅꯣꯛꯁꯤꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯖꯤꯕꯁꯤꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯂꯥꯛꯀꯗꯕꯒꯤ ꯇꯧꯔꯛꯄꯗ ꯄꯥꯈꯠꯄꯗꯒꯤ ꯈꯨꯠ ꯅꯥꯟꯊꯗꯨꯅ ꯇꯥꯔꯛꯂꯒ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯥꯡꯕꯨꯅꯗꯤ ꯀꯔꯤꯃꯠꯇ ꯈꯟꯕ ꯇꯧꯗꯅ ꯃꯥꯅ ꯇꯥꯔꯛꯂꯤꯕꯁꯤꯗ ꯅꯣꯛꯁꯤꯜꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯗꯦꯕꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯃꯑꯣꯡ ꯑꯃ ꯈꯪꯕꯗꯒꯤ ꯏꯪꯒꯤꯠ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯡꯒꯨꯝ ꯈꯣꯡꯂꯛꯄ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯌꯥꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯃꯃꯥꯟꯅꯕꯅ ꯁꯤꯕꯁꯤꯗ ꯄꯥꯈꯠꯇꯨꯅ ꯕꯔꯃꯦ ꯑꯁꯤ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯁꯠꯇꯣꯛꯇꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯏꯪꯒꯤꯠ ꯄꯤꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯃꯄꯥꯡꯒꯜ ꯀꯟꯂꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯃꯥꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯨ ꯄꯥꯏꯗꯨꯅ ꯂꯪꯗꯨꯅ ꯐꯨꯊꯔꯤ ꯃꯥꯅ ꯕꯔꯃꯦꯕꯨꯁꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯂꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯎ ꯃꯊꯛꯁꯤꯗ ꯃꯅꯤꯡ ꯍꯪꯒꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯀꯥꯈꯠꯂꯛꯂꯤ ꯃꯈꯣꯏ ꯃꯁꯦꯜ ꯌꯣꯡꯅ ꯈꯣꯡꯕꯨꯡ ꯈꯣꯡꯂꯒ ꯏꯪꯒꯤꯠ ꯄꯤꯅꯗꯨꯅ ꯍꯩꯁꯤꯡꯒ ꯂꯥꯂꯣꯡꯁꯤꯡ ꯆꯠꯊꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯔꯒ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯂꯣꯏꯅ ꯂꯣꯠꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯂꯣꯡꯁꯤ ꯎꯕꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯨ ꯉꯛꯇꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯕꯔꯃꯦ ꯑꯁꯤ ꯎꯊꯛꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯌꯦꯛꯅꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈꯤꯔꯝꯃꯤ ꯕꯔꯃꯦꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯊꯤꯟꯕ ꯂꯦꯞꯇꯦ ꯎꯔꯤꯁꯤꯡꯗꯤ ꯌꯥꯟꯗꯨꯅ ꯆꯣꯡꯂꯒ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯐꯨꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯎꯔꯤꯕ ꯐꯥꯏꯠ ꯁꯤꯟꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯅꯨꯄꯥ ꯑꯃꯅ ꯕꯔꯃꯦꯗ ꯇꯥꯂꯪꯁꯤꯜꯂꯛꯏ ꯑꯗꯨ ꯕꯔꯃꯦꯅ ꯍꯨꯟꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯃꯈꯣꯡꯅ ꯌꯦꯛꯅꯕꯕꯨ ꯆꯤꯡꯈꯠꯇꯨꯅ ꯄꯨꯔꯛꯂꯒ ꯇꯥꯁꯤꯅ ꯌꯨꯍꯜꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯃ ꯌꯦꯛꯅꯕꯗ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤ ꯎꯕꯗꯒꯤ ꯕꯔꯃꯦꯅ ꯇꯥ ꯑꯃ ꯂꯪꯁꯤꯜꯂꯛꯇꯨꯅ ꯎꯗꯨ ꯌꯨꯍꯟꯗꯨꯅ ꯊꯝꯂꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯆꯦꯜꯂꯛꯂꯒ ꯇꯥꯁꯤꯗ ꯆꯤꯡꯂꯒ ꯀꯥꯞꯊꯣꯛꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯦꯛꯅꯕꯒꯤ ꯆꯔꯝꯗ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥ ꯍꯨꯟꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯜꯂꯒ ꯇꯥꯏ ꯃꯇꯧ ꯑꯁꯨꯝꯅ ꯕꯔꯃꯦ ꯑꯃꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯂꯦ ꯃꯊꯛꯇ ꯌꯦꯛꯅꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯈꯟꯗꯨꯅ ꯊꯝꯂꯒ ꯕꯔꯃꯦꯅ ꯂꯩꯃꯥꯏꯗ ꯄꯥꯛꯊꯗꯨꯅꯁꯨ ꯆꯠꯂꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯕꯔꯃꯦꯅ ꯌꯦꯛꯅꯕꯁꯤꯡꯁꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯍꯧꯖꯤꯛꯇꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯕु ꯀꯤꯕꯗꯒꯤ ꯅꯤꯡꯍꯟꯗꯨꯅ ꯆꯠꯄ ꯍꯧꯔꯦ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅꯁꯨ ꯂꯩꯅꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯍꯧꯕ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯅꯥꯀꯣꯡꯗꯒꯤ ꯏ ꯆꯦꯟꯊꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯖꯪꯒꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯣꯡꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯦ ꯑꯗꯨꯒꯗꯤ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯌꯣꯡ ꯃꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯌꯥꯝ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯂꯤ ꯖꯤꯕꯁꯤꯅ ꯃꯁꯤꯡ ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯃꯗꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯎ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯑꯗꯨꯕꯨ ꯖꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯌꯣꯝꯗꯨꯅ ꯆꯤꯛꯄꯗꯒꯤ ꯃꯥ ꯎ ꯃꯊꯛꯇꯒꯤ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯆꯤꯛꯄꯗ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯩꯁꯨꯁꯤꯅ ꯂꯩꯃꯥꯏꯗ ꯊꯤꯟꯕ ꯃꯇꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟ ꯂꯦꯞꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯔꯃꯦꯗꯗꯤ ꯍꯧꯖꯤꯛꯁꯨ ꯁꯥꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯤꯅ ꯄꯨꯟꯗꯨꯅ ꯆꯤꯡꯂꯒ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯕꯔꯃꯦꯅ ꯁꯥꯁꯤꯡ ꯁꯨꯝ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯕꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯎꯔꯤꯅ ꯌꯥꯟꯗꯨꯅ ꯃꯥꯕꯨ ꯃꯊꯛꯇ ꯆꯤꯡꯈꯠꯇꯨꯅꯁꯨ ꯊꯝꯂꯤ ꯃꯇꯧ ꯁꯨꯝꯅ ꯃꯥꯕꯨ ꯈꯣꯡꯗ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯒ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯗꯔ ꯅꯨꯄꯥ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯊꯥꯡꯁꯥꯡꯁꯤꯅ ꯀꯛꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗ ꯀꯩ ꯑꯃꯅ ꯉꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯈꯪꯍꯧꯗꯅ ꯇꯝꯊꯤꯔꯕ ꯀꯩ ꯌꯥꯎꯁꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯌꯣꯡ ꯃꯥꯟꯕ ꯖꯤꯕꯁꯤꯡꯁꯤ ꯀꯩꯁꯨ ꯎꯕꯗ ꯃꯥꯒꯤ ꯄꯥꯈꯠꯅꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯨ ꯌꯦꯡꯂꯒ ꯀꯩꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯪꯗꯨꯅ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯅ ꯀꯩꯁꯤꯗ ꯌꯥꯟꯊꯔꯛꯏ ꯑꯗꯨꯕꯨ ꯀꯩꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤ ꯆꯔꯝꯗ ꯂꯥꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤ ꯎꯕꯗ ꯑꯇꯩ ꯂꯩꯔꯤꯕ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯄꯥꯈꯠꯅꯕꯗꯒꯤ ꯌꯥꯝꯗꯨꯅ ꯊꯝꯂꯝꯂꯤꯕ ꯊꯧꯔꯤꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯗꯣꯔꯛꯂꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯁꯨꯡꯉꯛꯇꯨꯅ ꯀꯩꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝꯗ ꯀꯩꯁꯤꯅ ꯁꯤꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯕꯔꯃꯦꯗꯁꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ
ꯇꯟꯖꯥꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯩꯖꯥꯎ ꯑꯃꯅ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤꯗ ꯎꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯕꯔꯃꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯀꯩꯁꯤꯅ ꯕꯔꯃꯦꯗ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥꯁꯤꯕꯨ ꯆꯤꯛꯇꯨꯅ ꯄꯨꯈ꯭ꯔꯒ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯅꯍꯧꯔꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯔꯃꯦ ꯃꯁꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇ ꯗꯦꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯕꯔꯃꯦ ꯑꯃꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯗꯤ ꯁꯥꯊꯤꯅ ꯊꯃꯣꯏ ꯀꯥꯏꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯕꯔꯃꯦꯒꯤ ꯃꯈꯨꯠꯇꯅꯤ ꯃꯆꯥꯅꯨꯄꯥꯅ ꯁꯤꯈ꯭ꯔꯤꯕꯁꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯗꯦꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯔꯤ ꯑꯗꯨꯒ ꯕꯔꯃꯦꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯖꯕꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯗ ꯊꯤꯅ ꯆꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯈꯨꯜꯒꯤ ꯕꯥꯎꯟꯗꯔꯤ ꯂꯥꯟꯊꯣꯛꯇꯨꯅ ꯕꯥꯡꯒ꯭ꯔꯥꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯣꯠꯊꯣꯛ ꯇꯪꯈꯥꯏ ꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯪꯕ ꯌꯥꯗꯕ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯕ ꯅꯠꯇ꯭ꯔꯥ ꯑꯍꯜ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯖꯕꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯖꯕꯥꯅ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯦ ꯍꯅꯨꯕ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒ ꯅꯪꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯕꯔꯃꯦꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯕꯥꯅ ꯀꯅꯥꯅ ꯅꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯕꯔꯃꯦꯅ ꯍꯨꯂꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯩ ꯑꯗꯨꯅꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯉꯛꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯗꯤꯅꯁꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯨꯔꯦꯜꯗꯒꯤ ꯅꯨꯡ ꯑꯃ ꯈꯨꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯏ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯂꯧꯔꯨꯔꯒ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯅꯐꯝ ꯑꯣꯏꯔꯤꯕ ꯑꯇꯩ ꯅꯨꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯕꯨꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯨꯔꯨꯝꯅꯔꯤ ꯍꯧꯖꯤꯛ ꯖꯕꯥꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯗꯦꯕꯁꯤꯡꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯕ ꯀꯥꯡꯕꯨꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯂꯥꯠꯆꯔꯤꯕ ꯗꯦꯕꯁꯤꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒ ꯃꯈꯣꯏꯗꯒꯤ ꯁꯛꯇꯤ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯞꯄ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡꯃꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯠꯂꯛꯏ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯥꯟꯇꯥꯔꯥꯗ ꯂꯣꯏꯅ ꯂꯥꯛꯂꯦ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯌꯥꯕꯤꯗꯨꯅ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯂꯣꯏꯅ ꯄꯤꯕꯤꯔꯦ ꯋꯥꯔꯤ ꯂꯤꯔꯤꯕ ꯖꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯞ ꯆꯦꯜꯂꯕ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯏꯁꯣꯔꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯔꯝꯕ ꯌꯥꯕꯅꯤ ꯇꯧꯕꯇꯕꯨ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯔꯨꯕꯅꯤ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯁꯛꯇꯤꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯟꯕꯗꯒꯤ ꯃꯁꯤꯕꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤ ꯂꯣꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯠꯂꯤ ꯃꯥꯅ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯏꯅꯤ ꯈꯟꯅ ꯂꯥꯠꯅꯔꯤꯕ ꯅꯨꯡꯁꯤꯡꯁꯤꯅ ꯈꯤꯜꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯅꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁꯣꯝ ꯑꯃꯅ ꯃꯉꯣꯟꯗ ꯐꯨꯔꯛꯄꯗ ꯃꯥ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯖꯕꯥꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯁꯤꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯍꯧꯖꯤꯛ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥꯁꯤꯅ ꯖꯪꯒꯜꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡ ꯃꯥꯟꯕ ꯖꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒ ꯁꯛꯇꯤ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯌꯣꯡ ꯃꯥꯟꯕ ꯖꯤꯕꯁꯤꯗꯒꯤ ꯏ ꯂꯧꯊꯣꯛꯂꯒ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯄꯣꯠ ꯑꯃꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯔꯨꯝꯅꯔꯤꯕ ꯅꯨꯡ ꯑꯁꯤꯗ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯂꯣꯏꯅ ꯀꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯖꯪꯒꯜꯒꯤ ꯖꯤꯕꯁꯤꯡꯁꯨ ꯃꯊꯣꯡ ꯈꯪꯗꯅ ꯄꯪꯁꯤꯗ ꯁꯤꯟꯅꯔꯛꯂꯦ ꯃꯇꯧ ꯁꯨꯝꯅ ꯖꯪꯒꯜꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯔꯛꯄꯁꯤꯗ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯅꯔꯕꯅꯤ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯖꯕꯥꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅꯁꯨ ꯀꯞꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯥꯛꯂꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯁꯥꯎꯃꯟꯕꯗꯒꯤ ꯂꯥꯎ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯇꯝꯊꯤꯅ ꯂꯥꯟ ꯇꯧꯅꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯟꯇ꯭ꯔ ꯁꯣꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤꯕꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯖꯕꯥꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯤꯔꯕ ꯇꯥꯟꯐꯝꯁꯤꯗ ꯏꯃꯥ ꯄꯥꯔꯕꯇꯤ ꯗꯨꯔꯒꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯥꯕꯤꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯍꯨꯂꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯥꯎꯔꯕ ꯀꯩ ꯑꯁꯤꯅꯤ ꯉꯪꯗꯨꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯟꯇ꯭ꯔ ꯊꯤꯔꯤꯕ ꯀꯔꯞꯄꯥꯒꯤ ꯂꯤꯗꯔꯁꯤꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯖꯕꯥꯅ ꯍꯥꯏꯔꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯨꯂꯤ ꯗꯦꯕ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯀꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥꯗ ꯂꯥꯛꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔꯕꯨ ꯀꯩꯁꯤꯅ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯂꯥꯟ ꯁꯣꯛꯅꯔꯝꯂꯤꯕ ꯑꯁꯤꯁꯨ ꯂꯦꯞꯈ꯭ꯔꯦ ꯉꯛꯄ ꯑꯃꯗꯤ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ
ꯃꯁꯤ ꯃꯇꯨꯡꯗ ꯀꯥꯟꯇꯥꯔꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯅ ꯊꯥꯗꯨꯅ ꯇꯥꯜꯂꯤ ꯖꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯪꯒꯜꯒꯤ ꯃꯐꯝꯁꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯁꯛꯇꯤ ꯐꯪꯅꯅꯕ ꯍꯧꯖꯤꯛꯁꯨ ꯂꯦꯞ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯕꯦꯗꯤꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯕꯔꯃꯦ ꯍꯨꯂꯤ ꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯩ ꯃꯁꯥꯃꯛꯅ ꯅꯪꯕꯨ ꯂꯝꯕꯤꯁꯤꯡꯗꯨꯅ ꯄꯨꯕꯤꯔꯒ ꯆꯪꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯃꯥꯅ ꯖꯪꯒꯜꯗ ꯆꯪꯉꯝꯗꯥꯏꯗ ꯀꯔꯞꯄ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯁꯤꯟꯗꯨꯅ ꯎ ꯃꯊꯛꯇ ꯌꯣꯡ ꯃꯥꯟꯕ ꯖꯤꯕꯁꯤꯡ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯝꯕꯗꯒꯤ ꯃꯥꯅ ꯃꯗꯨꯁꯤꯡ ꯑꯗꯨ ꯂꯧꯊꯔꯨꯔꯕ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯌꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯕꯨ ꯃꯌꯥꯀꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯣꯠꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯃꯥꯒꯤ ꯑꯣꯛꯇꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯌꯨ ꯇꯞ ꯇꯥꯡꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯇꯤꯝ ꯑꯃꯅꯁꯨ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯗꯨꯅ ꯇꯥꯍꯜꯂꯤ ꯇꯟꯖꯥꯁꯤꯗ ꯌꯨ ꯀꯟꯅ ꯉꯥꯎꯔꯤꯕ ꯕꯣꯒꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯈꯣꯡꯂꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯒ ꯆꯥꯟꯅꯅ ꯏꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯥꯗꯕꯤꯔꯒ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯒꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯖꯒꯅꯤ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯀꯦ ꯍꯥꯏꯗꯨꯅ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯝ ꯁꯥꯍꯜꯂꯒ ꯃꯥꯅ ꯏꯁꯩ ꯁꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔ ꯄꯨꯡꯀꯥꯏ ꯀꯥꯏꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯔꯦ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯄꯥꯈꯠꯇꯨꯅ ꯊꯥꯡ ꯁꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ ꯏꯅꯤꯡꯊꯧ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯟꯅ ꯂꯥꯎꯕꯤꯔꯤꯕꯗꯨ ꯃꯁꯤꯗ ꯀꯨꯂꯁꯦꯈꯔꯅꯁꯨ ꯏꯀꯥꯏꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯂꯥꯟꯃꯤꯁꯤꯅ ꯍꯤꯊꯥꯡꯐꯝꯒꯤ ꯖꯒꯥ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯎ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯊꯥꯡꯐꯝ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯨꯂꯁꯦꯈꯔꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯑꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯀꯠꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯇꯝꯐꯝ ꯊꯣꯛꯄ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯇꯝꯂꯤ ꯂꯥꯟꯃꯤꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯂꯁꯦꯈꯔ ꯑꯁꯤ ꯂꯦꯞꯂꯔꯦ ꯂꯥꯟꯃꯤ ꯅꯨꯄꯥꯁꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯒꯤ ꯏꯆꯟꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯒ ꯃꯥꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯁꯤꯟꯅ ꯄꯨꯜꯂꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯍꯜꯂꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯁꯤ ꯃꯥꯅ ꯃꯨꯟꯈꯤꯒꯗꯕ ꯃꯥꯜꯂꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯀꯨꯂꯁꯦꯈꯔꯅ ꯂꯥꯟꯃꯤ ꯅꯨꯄꯥꯁꯤꯒꯤ ꯊꯥꯡꯁꯤ ꯁꯠꯂꯒ ꯃꯥꯕꯨ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯕꯅꯤ ꯀꯨꯂꯁꯦꯈꯔꯅ ꯕꯣꯒꯦꯟꯗ꯭ꯔꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯃꯥꯒ ꯎꯅꯔꯒ ꯍꯜꯂꯛꯀꯗꯕ ꯈꯛꯇꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝ ꯂꯧꯒꯅꯨ ꯁꯠ ꯆꯠꯂꯒ ꯁꯠ ꯍꯜꯂꯛꯎ ꯍꯧꯖꯤꯛ ꯕꯣꯒꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯃꯨꯛꯈꯥꯏꯕꯒ ꯂꯣꯏꯅꯅ ꯍꯤꯊꯥꯡꯐꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯤꯊꯥꯡꯐꯝꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯎꯠꯂꯛꯏ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ ꯍꯥꯏꯗꯨꯅ ꯕꯔꯃꯦꯅ ꯍꯪꯉꯤ ꯃꯁꯤꯗ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗꯨ ꯅꯪꯅ ꯂꯣꯏꯅ ꯊꯥꯗꯠꯄꯤꯔꯝꯂꯦ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯃꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯥꯏꯈꯨꯝ ꯐꯤꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯆꯦꯟꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯖꯌꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯤꯅ ꯆꯦꯟꯅꯥ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯆꯦꯟꯅꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯛ ꯂꯣꯠꯇꯨꯅ ꯃꯐꯝꯁꯤꯗ ꯆꯦꯟꯖꯔꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯪꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯔꯝꯂꯣꯏ ꯑꯗꯨꯅ ꯍꯤꯡꯂꯕꯁꯨ ꯁꯤꯔꯕꯁꯨ ꯅꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯁꯤꯖꯔꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯄꯨꯕꯤꯔꯣ ꯕꯔꯃꯦꯅ ꯃꯍꯥꯛ ꯑꯁꯤꯅ ꯀꯅꯥꯅꯣ ꯅꯪꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤꯔꯥ ꯃꯁꯤꯗ ꯆꯦꯟꯅꯥꯅ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯎꯅꯕ ꯌꯥꯗꯦ ꯑꯩꯒ ꯑꯗꯨꯝ ꯈꯟꯅꯩ ꯃꯥꯗꯤ ꯑꯩꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯡꯒꯨꯜꯒꯤ ꯃꯈꯣꯜ ꯀꯟꯅ ꯇꯥꯔꯛꯏ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯕꯣꯒꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯒꯠꯇꯨꯅꯁꯨ ꯌꯥꯝꯅ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤꯕꯁꯤꯗ ꯀꯅꯥꯃꯠꯇꯅ ꯊꯧꯁꯥꯗꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯣꯒꯦꯟꯗ꯭ꯔꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯕꯨꯕꯥ ꯍꯥꯏꯔꯤꯕꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯨꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯟꯇ꯭ꯔꯤꯖꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯖꯩ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯕꯣꯒꯦꯟꯗ꯭ꯔꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯤꯊꯥꯡꯐꯝ ꯑꯁꯤꯗ ꯅꯪꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯑꯩꯗ ꯇꯥꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯋꯤꯞ ꯑꯁꯤꯅ ꯕꯨꯕꯥꯗ ꯀꯟꯗꯨꯅ ꯐꯨꯔꯛꯂꯦ ꯃꯌꯥꯝꯃꯛꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯕꯨꯕꯥ ꯑꯁꯤꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯁꯤꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯛꯂꯦ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯕꯨ ꯕꯣꯒꯦꯟꯗ꯭ꯔꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯤꯞꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯜꯂꯤ ꯑꯁꯨꯝꯅ ꯃꯄꯥꯕꯨ ꯐꯨꯕꯁꯤ ꯎꯕꯗ ꯄꯦꯄꯤ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯕꯨꯕꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯒꯤ ꯃꯥꯏ ꯈꯖꯤꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯤ ꯌꯦꯡꯕ ꯍꯥꯏꯗꯅ ꯕꯣꯒꯦꯟꯗ꯭ꯔꯅ ꯑꯃꯨꯛꯀꯁꯨ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯔꯃꯦꯅ ꯃꯥꯒꯤ ꯋꯤꯞ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯕꯨꯕꯥꯅ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯕꯣꯒꯦꯟꯗ꯭ꯔ ꯄꯥꯏꯔꯤꯕ ꯋꯤꯞ ꯑꯗꯨ ꯊꯥꯗꯣꯛꯍꯧꯕꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ ꯕꯣꯒꯦꯟꯗ꯭ꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯈꯣꯏꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯎꯠꯂꯒ ꯁꯤꯟꯅ ꯁꯤꯃꯝꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯒꯤ ꯔꯥꯖ ꯁꯚꯥꯗꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯕꯣꯒꯦꯟꯗ꯭ꯔꯤ ꯀꯥꯡꯕꯨꯁꯤ ꯃꯁꯥ ꯄꯨꯝꯕ ꯁꯣꯛꯇꯨꯅ ꯂꯣꯏꯅ ꯂꯩꯔꯝꯂꯦ ꯀꯨꯂꯁꯦꯈꯔꯁꯤ ꯂꯦꯡꯕꯥꯟꯗ ꯊꯥꯡꯁꯥꯡ ꯑꯃ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯪꯕꯗ ꯕꯣꯒꯦꯟꯗ꯭ꯔꯅꯁꯨ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯞ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯐꯨꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯈꯣꯡꯒꯠꯈ꯭ꯔꯦ ꯀꯨꯂꯁꯦꯈꯔꯅ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯕꯣꯒꯦꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ
ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯕꯔꯃꯦꯅ ꯕꯣꯒꯦꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨꯁꯤꯕꯨ ꯅꯣꯡ ꯆꯨꯔꯤꯕ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯋꯤꯞꯅ ꯀꯟꯊꯗꯨꯅ ꯇꯥꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯛꯄꯗꯒꯤ ꯁꯣꯛꯂꯕ ꯕꯣꯒꯦꯟꯗ꯭ꯔꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯂꯥꯟꯃꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯖꯍꯥꯖ ꯑꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯟꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕꯁꯤ ꯁꯪꯀꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯖꯍꯥꯖ ꯑꯁꯤꯕꯨ ꯁꯥꯈ꯭ꯔꯤꯕꯗꯣ ꯑꯩꯅꯅꯤ ꯑꯗꯨꯅ ꯖꯍꯥꯖ ꯑꯁꯤꯕꯨꯁꯨ ꯏꯁꯤꯡꯗ ꯂꯨꯞꯍꯟꯕ ꯑꯩꯅ ꯉꯝꯃꯤ ꯄꯦꯄꯦꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯕꯅꯤ ꯑꯗꯨꯒ ꯃꯄꯥ ꯕꯨꯕꯥꯅꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯃꯥꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯕꯣꯒꯦꯟꯗ꯭ꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯐꯨꯗꯨꯅ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯣꯡꯂꯤꯕ ꯖꯍꯥꯖꯄꯨ ꯏꯁꯤꯡꯗ ꯂꯨꯞꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒ ꯍꯤꯊꯥꯡꯐꯝꯒꯤ ꯖꯒꯥꯁꯤꯕꯨ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯁꯤꯗ ꯕꯨꯕꯥꯅ ꯃꯐꯝꯁꯤꯗꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯗꯝꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯕꯔꯃꯦꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯤꯊꯥꯡꯐꯝ ꯃꯐꯝꯁꯦ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯔꯕꯅꯤ ꯃꯐꯝꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯒ ꯇꯦꯛꯁ ꯊꯤꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯊꯦꯡꯈꯤꯕ ꯁꯣꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯕꯥꯡꯒ꯭ꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯡꯉꯤ ꯍꯥꯏꯅ ꯄꯥꯏꯗꯕꯗꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯪꯉꯨ ꯍꯧꯖꯤꯛꯇꯤ ꯕꯥꯡꯒ꯭ꯔꯥ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯁꯤꯅ ꯁꯣꯛꯂꯒꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯕꯦꯡꯒꯨꯟ ꯍꯧꯅ ꯈꯣꯡꯒꯠꯈ꯭ꯔꯦ ꯕꯔꯃꯦꯅ ꯍꯥꯏꯔꯛꯏ ꯈꯣꯡꯂꯤꯕ ꯃꯈꯣꯜꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯆꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯐꯝꯁꯤꯗ ꯁꯤꯔꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯕꯣꯒꯦꯟꯗ꯭ꯔꯅ ꯀꯨꯂꯁꯦꯈꯔꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯕꯣꯒꯦꯟꯗ꯭ꯔꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯃꯥꯡꯗ ꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯔꯕ ꯃꯆꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯣꯒꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯁꯤ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯥ ꯃꯁꯥꯃꯛꯅꯁꯨ ꯈꯪꯖꯔꯕꯅꯤ ꯍꯧꯖꯤꯛ ꯀꯨꯂꯁꯦꯈꯔꯅ ꯃꯃꯥꯟꯅꯕ ꯕꯣꯒꯦꯟꯗ꯭ꯔꯕꯨ ꯊꯥꯡꯅ ꯌꯥꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗ ꯄꯥꯈꯠꯃꯟꯕꯗꯒꯤ ꯕꯣꯒꯦꯟꯗ꯭ꯔꯁꯤ ꯀꯞꯂꯦ ꯇꯟꯖꯥꯁꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯂꯥꯎꯗꯨꯅ ꯀꯔꯤꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯕꯨꯁꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯎ ꯑꯗꯨꯕꯨ ꯀꯨꯂꯁꯦꯈꯔꯅ ꯅꯪꯅ ꯍꯥꯠꯂꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯥꯡꯁꯤ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯄꯥꯡꯗꯕ ꯃꯤꯀꯤ ꯊꯤꯑꯣꯏꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯂꯒ ꯃꯐꯝꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯁꯤ ꯕꯥꯡꯒ꯭ꯔꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯈꯨꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯀꯨꯂꯁꯦꯈꯔꯅ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅꯗꯤ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯥꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯃꯄꯥꯅ ꯄꯥꯡꯗꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯕꯨ ꯌꯦꯛꯅꯕꯒꯤ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯊꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯠꯇꯒꯤ ꯍꯧꯖꯤꯛꯇꯤ ꯍꯤꯊꯥꯡꯐꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯤꯅ ꯃꯨꯟꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯍꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯅ ꯂꯥꯎꯗꯨꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯕꯨꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯐꯝꯍꯜꯂꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯐꯪꯂꯤꯕ ꯁꯛꯇꯤꯕꯨ ꯁꯨꯞꯅꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯍꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯀꯟꯇ꯭ꯔꯣꯜꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯟ ꯊꯨꯝꯒꯤ ꯀꯟꯇ꯭ꯔꯣꯜ ꯈꯨꯗꯤꯡꯃꯛꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯁꯣꯛꯅ ꯁꯝꯅꯕ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯛꯄ ꯍꯨꯃꯥꯡ ꯐꯥꯎꯕ ꯈꯨꯠꯅ ꯁꯣꯛꯄ ꯉꯝꯕꯤ ꯏꯆꯟꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯖꯪꯒꯜꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯆꯤꯡꯃꯤꯁꯤꯡꯒꯤ ꯈꯣꯝꯂꯥꯡ ꯊꯛꯇꯨꯅ ꯆꯥꯎꯔꯛꯈꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯔꯥꯖꯁꯦꯈꯔ ꯃꯉꯣꯟꯗ ꯂꯥꯎꯍꯠꯇꯨꯅ ꯆꯩꯈ꯭ꯔꯦ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯍꯦꯟꯃꯜꯂꯤ ꯈꯔ ꯐꯥꯊꯔꯒ ꯉꯥꯡꯉꯨ ꯃꯁꯤꯗ ꯀꯨꯂꯁꯦꯈꯔꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯅ ꯌꯥꯔꯔꯣꯏ ꯂꯥꯟꯃꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯅꯥꯅꯨꯄꯥ ꯂꯟ ꯊꯨꯝꯒꯤ ꯀꯟꯇ꯭ꯔꯣꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯒꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗꯒꯤ ꯑꯌꯥꯕꯁꯨ ꯂꯧꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯅꯪꯒꯤ ꯅꯀꯣꯛꯇ ꯃꯨꯟꯅ ꯍꯟꯖꯤꯜꯂꯒ ꯊꯝꯃꯨ ꯃꯄꯥꯅ ꯍꯦꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯄꯨꯟꯅ ꯁꯤꯅ ꯊꯣꯛꯂꯒ ꯂꯩꯕꯥꯛ ꯑꯁꯦ ꯄꯨꯝꯃꯨꯠ ꯃꯨꯠꯍꯟꯕꯗꯣ ꯑꯩꯅ ꯄꯥꯝꯗꯕꯗꯒꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯉꯨ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯁꯤꯟꯅꯔꯔꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯅꯤ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯔꯥꯖꯁꯦꯈꯔꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯥꯁꯤ ꯁꯥꯎꯅꯤꯡꯕꯗ ꯇꯧꯐꯝ ꯈꯪꯗꯕꯒ ꯂꯣꯏꯅꯅ ꯀꯨꯂꯁꯦꯈꯔꯁꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯀꯅꯀꯕꯇꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯨ ꯂꯩ ꯀꯨꯂꯁꯦꯈꯔꯅ ꯍꯥꯏꯔꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯀꯅꯀꯕꯇꯤꯅ ꯔꯥꯖ ꯁꯚꯥꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯌꯥꯝꯕꯨꯡꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯕꯦꯕꯥꯔ ꯂꯩꯇꯕ ꯋꯥꯉꯥꯡꯁꯤꯡ ꯉꯥꯡꯂꯤꯕꯗꯣ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯀꯨꯂꯁꯦꯈꯔꯅ ꯔꯥꯖ ꯁꯚꯥ ꯑꯗꯨꯃꯛꯇꯗ ꯑꯩ ꯑꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡꯁꯤꯡ ꯉꯥꯡꯂꯛꯄꯗꯒꯤ ꯑꯩꯅꯁꯨ ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯗꯨꯝꯅ ꯉꯥꯡꯈꯤꯕꯅꯤ ꯀꯅꯀꯕꯇꯤꯅ ꯑꯗꯣꯝꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯅꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔꯁꯨ ꯁꯣꯏꯗꯅ ꯎꯠꯂꯝꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯅꯪꯅ ꯀꯔꯝꯕ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯣ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕꯗꯨ ꯑꯩꯅ ꯈꯪꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯨ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥ ꯐꯨꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯀꯅꯀꯕꯇꯤꯅ ꯁꯥꯎꯅꯤꯡꯕ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯖꯁꯦꯈꯔ ꯑꯁꯤ ꯆꯥꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯂꯥꯟꯃꯤꯁꯤꯡꯒꯤ ꯖꯍꯥꯖ ꯑꯗꯨ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯁꯤꯟꯍꯟꯗꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯒꯤ ꯃꯐꯝ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯗꯝꯕ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯅ ꯈꯪꯂꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯍꯧꯗꯕ ꯌꯥꯔꯣꯏ ꯔꯥꯖꯁꯦꯈꯔꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯟꯇ꯭ꯔꯤꯁꯤꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯔꯛꯀꯗ꯭ꯔꯥꯅꯤ ꯔꯥꯖꯁꯦꯈꯔꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯇꯨꯅ ꯄꯤꯊꯣꯛꯂꯒ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯅꯪꯒꯤꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯔꯥ ꯀꯨꯂꯁꯦꯈꯔꯅ ꯃꯥꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯣꯝꯕꯨ ꯑꯩꯅ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯍꯟꯈ꯭ꯔꯦ ꯇꯟꯖꯥ ꯑꯃꯇꯪꯒ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯕ ꯑꯩ ꯁꯤꯟꯖꯔꯛꯀꯦ
ꯃꯁꯤꯒꯤ ꯃꯄꯥꯅ ꯐꯝꯃꯨ ꯅꯤꯡꯊꯤꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯁꯤ ꯇꯟꯖꯥꯁꯤꯗ ꯁꯦꯋꯥꯔꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯥꯡ ꯍꯥꯞꯄꯤ ꯔꯥꯖꯁꯦꯈꯔꯅ ꯆꯥꯈꯣꯝ ꯈꯔꯁꯨ ꯍꯨꯞꯇꯨꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯌꯥꯏꯐꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯌꯨ ꯀꯨꯂꯁꯦꯈꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯣꯝꯅ ꯑꯃꯨꯛꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯇꯧꯔꯒ ꯎꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯏꯄꯥ ꯏꯕꯨꯡꯉꯣꯗꯒꯤ ꯑꯩꯅ ꯂꯥꯟꯃꯤꯅꯆꯤꯡꯕꯁꯨ ꯑꯃꯠꯇ ꯅꯤꯔꯣꯏ ꯔꯥꯖꯁꯦꯈꯔꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯪꯅ ꯃꯃꯥꯡꯗꯁꯨ ꯇꯧꯔꯨꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤ ꯇꯧꯅꯕ ꯂꯩꯔꯤꯕꯒꯦꯅꯤ ꯀꯨꯂꯁꯦꯈꯔꯅ ꯊꯧꯏꯁꯥ ꯁꯥꯗꯅ ꯑꯩꯅ ꯊꯣꯏꯗꯣꯛꯄ ꯑꯅꯧꯕ ꯊꯕꯛ ꯇꯧꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯀꯥꯟꯇꯥꯔꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯅ ꯁꯣꯛꯄꯅꯤ ꯃꯗꯨꯒꯤ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯗꯨꯗ ꯈꯣꯡꯄꯥꯛ ꯑꯁꯤ ꯊꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯁꯦꯈꯔꯁꯤ ꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯖꯂꯛꯁꯃꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯄ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯂꯨꯕ ꯌꯥꯗ꯭ꯔꯦ ꯀꯨꯂꯁꯦꯈꯔꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯑꯗꯣꯝꯅ ꯑꯩꯕꯨ ꯊꯥꯡꯒꯠꯇꯨꯅ ꯐꯝꯍꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯤꯡꯍꯥꯁꯟꯗꯒꯤ ꯀꯨꯝꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯒꯅꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯊꯥꯡꯒꯠꯈꯤꯕ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯅꯪꯒꯤ ꯒꯥꯂꯥ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯄꯥꯟꯗ ꯏꯟꯊꯣꯛꯈꯤꯕꯁꯨ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃ ꯈꯪꯉꯨ ꯃꯁꯤꯗ ꯀꯨꯂꯁꯦꯈꯔꯅ ꯅꯣꯛꯇꯨꯅ ꯑꯗꯣꯝꯒꯤ ꯈꯨꯠꯇꯨꯅ ꯑꯣꯏꯔꯣꯏꯗꯕꯗ ꯑꯗꯨꯒꯨꯝꯕ ꯋꯥꯒꯗꯕ ꯊꯕꯛ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯥꯡ ꯄꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝꯒꯤ ꯈꯨꯠꯇꯨ ꯁꯣꯏꯗꯅ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯔꯥꯖꯁꯦꯈꯔꯅ ꯁꯥꯎꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯕ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯂꯥꯎ ꯌꯦꯡꯉꯁꯤ ꯅꯪꯒ ꯑꯩꯒꯁꯤ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯅꯥꯄꯥꯡꯒꯜ ꯆꯥꯎꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯕꯨ ꯀꯨꯂꯁꯦꯈꯔꯅꯗꯤ ꯃꯄꯥꯕꯨ ꯀꯔꯤꯃꯠꯇ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯋꯥꯗꯤ ꯉꯥꯡꯗꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯁꯤ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯅ ꯈꯪꯂꯦ ꯃꯥꯅ ꯆꯥꯁꯤꯟꯈꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯗ ꯍꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯨꯂꯁꯦꯈꯔꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯤꯚꯝꯗ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯍꯥꯛꯄꯨ ꯀꯩꯗꯧꯔꯕꯅꯣ ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯨ ꯄꯤꯊꯛꯈꯤꯕ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯐꯤꯖꯤꯗꯒꯤ ꯍꯨ ꯌꯥꯎꯔꯕ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃꯁꯨ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯋꯣꯏꯖꯥꯎꯅ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯨ ꯄꯤꯊꯛꯈꯤꯕ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯄꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯀꯨꯂꯁꯦꯈꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯡꯒ꯭ꯔꯥ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕꯗꯣ ꯀꯥꯟꯇꯥꯔꯥꯒꯤ प्रजाꯁꯤꯡ ꯑꯗꯨꯒꯤ ꯏꯅ ꯏꯔꯨꯖꯗꯨꯅ ꯆꯥꯝꯊꯣꯛꯂꯒ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯀꯨꯂꯁꯦꯈꯔꯅ ꯃꯟꯇ꯭ꯔꯤ ꯑꯍꯜ ꯑꯁꯤꯕꯨꯁꯨ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯁꯥꯊꯤꯔꯕ ꯃꯑꯣꯡꯁꯤꯗ ꯄꯤꯛꯂꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯁꯨ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ ꯀꯨꯂꯁꯦꯈꯔꯅ ꯊꯥꯡꯁꯥꯡꯁꯤ ꯂꯧꯈꯠꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤꯒ ꯃꯥꯌꯣꯛꯅꯔꯦ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯕꯥꯡꯒ꯭ꯔꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯌꯥꯝꯕꯨꯡꯅ ꯃꯁꯤꯕꯨ ꯊꯨꯒꯥꯏꯕꯤꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯕꯨ ꯀꯨꯂꯁꯦꯈꯔꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯖꯪꯒꯜꯒꯤ ꯁꯥꯒꯨꯝꯅ ꯂꯩꯔꯛꯄ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨꯗꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯂꯒ ꯅꯤꯡꯊꯧꯒꯤ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯨꯂꯁꯦꯈꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯍꯟꯒꯅꯤ ꯑꯗꯨꯒ ꯕꯥꯡꯒ꯭ꯔꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯊꯝꯖꯤꯜꯂꯒ ꯁꯥꯁꯟ ꯆꯂꯥꯏꯗꯨꯅ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯜ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣꯁꯦ ꯐꯃꯨꯡꯗ ꯑꯃꯨꯛꯇ ꯊꯥꯡꯖꯤꯟꯕꯤꯔꯨꯆꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯂꯁꯦꯈꯔꯁꯨ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯀꯨꯂꯁꯦꯈꯔꯅ ꯊꯣꯛꯂꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯁꯤꯡꯒ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯅ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯍꯤ ꯑꯃ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯂꯝꯗꯝ ꯀꯥꯟꯇꯥꯔꯥꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯒꯤ ꯀꯥꯡꯕꯨꯁꯨ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯔꯦ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯗꯨꯅ ꯈꯣꯡꯗꯥꯔꯝꯂꯤꯕ ꯃꯐꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯃꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯃꯐꯝꯁꯤꯗ ꯈꯣꯡꯗꯥꯕ ꯉꯝꯂꯤꯕꯁꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯅꯤꯁꯨꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯆꯨꯝꯗꯕ꯭ꯔꯥꯅꯤ ꯃꯁꯤꯗ ꯃꯁꯥ ꯄꯨꯝꯕ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯕꯣꯒꯦꯟꯗ꯭ꯔꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯣꯏ ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯏ ꯀꯨꯂꯁꯦꯈꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯕ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯌꯥꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯣ ꯇꯨꯝꯂꯤꯕ ꯃꯤꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯔꯥꯖ ꯙꯔꯃꯗ ꯌꯥꯎꯗꯦ ꯃꯗꯨ ꯄꯥꯞ ꯄꯨꯏ ꯍꯥꯏꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯎ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯍꯧꯅ ꯗꯟ ꯊꯤꯜꯂꯤ ꯍꯧꯖꯤꯛ ꯖꯕꯥꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯌꯣꯡꯅ ꯈꯣꯡꯕꯒꯨꯝ ꯈꯣꯡꯂꯒ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯇꯨꯝꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯦ ꯑꯃꯗꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯀꯨꯂꯁꯦꯈꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯦꯟꯖꯩꯁꯤꯡꯗ ꯃꯩ ꯆꯨꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯀꯨꯂꯁꯦꯈꯔꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯩ ꯆꯥꯛꯂꯕ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯣ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯍꯜꯂꯦ